Leibak Sinba Tungna Marirak Suba Tankaki Oina, Lockdown Nasidagi Chanaba Hokiba Loinana, Ahanba Tankaki Oinasu, Hiram Kayada, Komtokpa Hokre. Hokiba Tangza Numita, Center Natokiba Guidelines Ki Matungina, Containment Zone Singda, Ladiba Singda Kak, Akanba Cheksin Taurang, Laigani Haiba, Lake Harbani. Hokiba Megi Tang Kulhumdoi, Amasung Kuntareta, Thobal District Ki Oina, COVID-19 positive Oikiba, Nupi Ama, Nupa Ama, Ngarang Amukhana Test Obada, negative Oiraktuna, Ngarang Makoi Makoigi, Mayumayum da Halankre. Haidi Bamio Animak, Delhi Dagi, Hokiba, Metara Nipalda, Thobal da Halaktuna, Sangay Yumpham Higher Secondary School da Hangba, Community Quarantine Center Amasung, Thobal Gi Waikhom Mani Girls College da Hangba, Institutional Quarantine Center da Laibani. Thobal DFO gi midyeng makhada ngarang Thobal district ki tongan mafam singdagi lang kuntra ga manga amadi ahingba uchek kulhumdoi lokhatpa ngamkhre ngarang driver duda Unique Wildlife Protection Committee Manipur, Wildlife and Biodiversity Conservation Committee Manipur amadi Yening Animal Foundation gi apunba body ama oiriba Joint Coordination Committee on Wildlife and Biodiversity Ningombam Outpost ki SI Robi Kanta Range Officer Thobal amadi Yairipok Bio staff sing yauna punna changsin minakhiba drive aduda SP Thobal nasu chawraba mating pang Akhanaba train chaning asidagi hauna Leibak Sinba Thungna chenba hauragani. Hairiba train servicing asi hauzik Sramiki akhanaba train amadi AC train kuntragi mathakta hapkalakpani. Railway Ministry gi matung inna ahanba tankak ki oina ngasi passenger lak amaga lising nifu tonglaragani. Ngasidagi lakliba June kuntra fawbagi oina miyoi lak kun tarukna mangjona na ticket book tawba haunakre. Vande Bharat Mission gi makhada ngasi Gulf ki lebak singdagi akhanaba flight taramarida India macha lising ani puraklagani. Masigi manungda flight nipanna United Arab Emirates tagi purakani. Tarukna Dubai dagi Kochi, Kannur, Kozhikode, Tiruvananthapuram, Goa amadi Gaya da thunglaragani. Masigi mathakta Abu Dhabi dagi flight ani Kochi amadi Kannur da thunglaragani. Saudi Arabia dagi na flight ani lakani. Riyadh dagi Lucknow amadi Delhi fauduna Daman amadi Gaya da lakani.